ucek la ya lamgi ucek ya pai kuching phar ga cha thokpa langa tham ba ji forest department su kan da hona ri aduna lerem ba khoi food horok mayam sing asi turen gi maru oiba mayam sing asi mangchela aga di khoi mana haiduni tungi miron na khoi ngak pi roi haidana साब हेंगल अखोई दिल्ली तौर मैम तोम जगह तौर सूब मैम से इफुट कंख्रबदी तुरेल खुद कंगनी है पुनौखल तामीन सेब डायरेक्टर फोंदोक वफम लेरगेमरोमदना अखोना मौसा की फिवम से ngakshino thamodrabadi tungi miro ngakpiro haiba akhoi arun kumar sinana phungdok wafum se leire ani ji tur purna pusilagada tamoki opinion khidang thambi yamna sumo wafum ne je asumani aikoina ngasi aikogi leiba environment aikogi keno se ecology si ningthis na ngak senan mathok se pakhatragadi aikoi ngasi dekina sahi kharagi matung da haitare ne se decade ani ahum manung dadi ang paphana awaba werkani aikogi climate change na pirpa adumba sathiraba sakfu mayam do aikoi miyoban kasu mayam namungamoi aduna aikogi tungda lakadaba mi aikogi posterity aikogi future generation isa isu mayamona aikoi da sathina ngakpi rogi phim adumba poto lakadorni yam sumo wakhoni ada hojit leibse kamdona kamai tona aikogi ecology environment nga khadagi haiba pot sidi akhoi machi matang da hanna na akhoi khana nei na ba media platform ka da akhoi uduna laksare adagi mayam puna on sil oina ka khangnari bu ngak tane ba kanoda akhoi ki kanoda se u thaba akhoi ki kanoda world environment day lady adagi simba numit stage da adagi karina india gi su lady bumi akhoi ki kari day environment day adu stage da au u thaba ki thabak mayam am chathai adagi u mem du sengna harbdi akhoi u si yam thagre akhoi forest department na thagre environment and ecology department na thagre adagi school kayam na college kayam na thagre ton ba mayam am su akhoi ki yam thagre u se ado hauki pasahi kaya chikman ga thargo using asi bokta adum punsil lagati pangna yamane haitare ado hairibo using si hoji kaya mu chauna horabake haibu wakhum dum su adum khara questionable oi aduga amuk akhoi kanoda tapakta aikoina u thabagi wakhum sina amuk tongan na thamaga singda leidiba akhoi ki hana gi mong sari hona leijir ba forest mayama loinamak paktak na kaktat pakok thokpa hoji sing khudimuk se amana maru ko pi phim se adum kano tagi adum leidi basni adana ngasagi kano da singda akogi forest ki okthok laga popi thabi wakum lere ngasi aikona popi thabi wakum khanari mamangda popi thabagi wakum sina yana paksana aruba achoba isu amoin khanadinga da zoom cultivation leirami zoom cultivation da akoi ngasagi kano singsi kano da kare hani sing mai ama kokthok laga amuk kan to ba akoi ki kana kare ni akoi ki agriculture farm kano mai ama production kano plantation to khotpa adigi amuk khara lerga amuk atopa singmai ama da to ba simugi mai ama akoi ki kari akoi ki hongdo hongjin tawra honga tawramba adumba agriculture system su yam kana lermani ada hojingna amuk akoi ki poppy plantation haibsi lere poppy plantation ti mai pon mon loin khana re loin tana re sida ti thoiguna yam kana hai runga oidre sing loinam kok thokare hai tare aduna sing aduda singi hana lejer ma forest sing da hawramba u pambi lakh kaya million kaya do ngasidi amo bo lekter nina ngasagi akoi climate change na hai lektana kano do kano effect ohele aduna marum odana sabaju hengala hoji manipur se hai na lektana sare ngasi dengan sahi kun thang mamangka leramba adum ki ising nungsiki phim do ngasi di oidare hojikti sahi amada akoi ki kano da ising isau se ahum rak mari rak thokle adagi smaitona ising no hek chubuga singdan kano ki ising do loin chen har le tampakta smaitona simhi climate change ki kano support sima su yang kanna leibanna maram oiraga ngasai poppy plantation sima madu tawnak le tamta sing kokthok ki thabak se masi kangpokpi Churachandpur ari Tamenglong Ukhrul haiba sing se masi akhoi thingba ma tai phan sange masima adum yang kanna thingwa mathautai masiri da ariba force amasung ariba logi magi kanu sim min sinner erga masima completely to khana na khona gadoni stage da adam kar hani tangai phadaba yam hakchin ba harsh punishment
possible se masi jit aiti adum pihaningi adu natragati akhoi jungle kokthop deforestation to ba jungle kokthop ki thok se thingmanga moyana ai hajanengi smaina ahamada jungle sima akhoi forest sima fajana yokpa preserve to ba aduga keno sima masima ahamba thoi aduga matung tarpada akhoi macha macha mayam ama leikra akhoi punamna ngamjaba ai ki level da akhoi na environment kanana ba khona ba adagi ecology akhoi so kano to na preserve to no khona se masi akhoi loina mathuk tai na ai hajar smaina tension jara ke yang pazo hom